Manipur Top Channel dagi video amta update tawjage ngasi fongbasi fongna December gi tang 13 ta CM bu social media da karem ka thainaruba Ichanthoibi gi bell reject tawraga jail da thajinkhre. Social media gi maru oiba yumpham sing oiriba Facebook, WhatsApp amadi YouTube na singbagi kuthang da Chief Minister Nongthangbom Biren khakta natana mahaki laingak BJP workers sing amasung laingak sigi functionary singbu Manipur inner line permit ILP sana halle lakthorap khibaga mari lainana karem ka thaina duna funduna ngang saklobagi Ichanthoibi gi bail prayer court na reject toroga judicial custody da remand laukhre. Ngasi judicial magistrate fast track JMFC Imphal West 1 gi court na judicial custody da remand tawkhrabi RK Ichanthoibi masagi sahi kun katere sure sagol bantera akham lekai digi RK Lokhon gi masanu pini mahakna social media gi platform sing oiriba Facebook amasum YouTube ki account RK Ichanthoibi live movement amasum RK Ichanthoibi blog na singbada upload torok pa wafam amadi minute taraga taruklom sangba video footage na singba sing nga asi Imphal Police Station na tha asi gi taramathogi nungthul pung anige minute jangkhai gi mangarom tarakpada thengnar khibani heiri masidagi police station asina su motoda mahaki mathakta case FIR number 25412201 register tawduna lokhatpani heiri case asi Indian Penal Code के section 50050450551B2 की मखाद register तौबने केस असी के मरी लाइनना महाक फारबा मतुंगदा मरी लाइनरीबा मैजिस्ट्रेट की ममांगना पुथोकलगा ngasi फावबदा पुलिस कस्टडी ते रिमांड लौदुना थमलखिबने अदुबो ngasi महाकी पुलिस कस्टडी की रिमांड की मतम लोइरदुना चीफ जुडिशियल मैजिस्ट्रेट CJM इम्फाल वेस्ट की कोर्टा जुडिशियल रिमांड प्रेयर तौरदुना पुलिसना पुथोरखिबने अदुम ओइनामा CJM इम्फाल वेस्ट Suti da lairambadagi mahaki Lamphel Court Complex da laiba Judicial Magistrate First Class CJMC gi Imphal West 1 gi court ta oina puthokhi court asida mahakpu puthorakpada mahaki maikaidigi bail pibinaba prayer torakhi court na bail application asi lokhatuna khanakhi prosecution gi maikaidigi assistant public prosecutor APPM Jamuna amasum mahaki maikaida lepkiba council gi argument submission sing taraba matungda mahaki bail prayer adu reject toroga mahakpu judicial custody da remand lauk tawkhibane panbai abadi judicial custody da remand tawkhrabi RK Ichanthoibi na mahaki Facebook account amasum YouTube da upload torokhiba wafam singda bere nang ai phage haibro aigi emotional wahi haibigi nang di ILP gi matang da ringa kha oiramgani ko nang ILP ihauda sara hen khibro nang police ki lisai sa khibro ha haibna singba wahi sing yawi hairi loinana police na ngasi court ta submit tawkhiba mahaki judicial custody remand player da mahak masana kumja inglising ani ga tarama thoidagi MSU gi member ama oirakhibadagi haujikna masigi auditor general oiri hainasu phongdoi hairi.